Assalamualaikum warahmatullahi wabarakatuh. Adumbu radio hasar devki mekidigi taram nokchari. Ahal ama amasung Port Lighthouse. Akoy punamak wari mataminas. Matam kuirabagi wari ni jahaz singbu lamjing na balay riba lighthouse ta yam na ahal wari ba misak ama thabak torami. Mahaki manakta thau khara lejarami no magi namit ama mahaki yumlon na bana yum gi thomai thana na ba thau khara wai jage haijarami. Kiti ki rumnana mahana darka wa thau du pikirami mathangi ahingda langpai chappa miyoy ama thomai ama porak laga al adu da khongchat adu lepta na chappa yana na ba thau khara mateng pangbi na ba haijarami. Al aduna mahak ngondasu darka wa thau pithokirami mathangi namit yumlon na badalai ba al amana amuk thong thiladami thong hangdok laga hangba matam dadi al aduna hairi imu manung gi thau loikre ngasi ahing len na ba thau khasakta paijagi mangon da thau pithokre ngake matung da Port Lighthouse ki thomai mangal sitharakdami mahagna thaumi gi thau hapam patra thamni ba adu gi marak ta sangsin done yeng do badadi thau loikiramle Port Lighthouse ki thomai thau yaw do badagi mutkre matam ke adagi samandar gi jahaz maike adom da chatok chasin torukli badu thomai gi mangal mamki badagi kakngau na raduna jahaz kharana nungjaw da kharana baraf da thingjenarami miyoy ke ana tamanda da lupkirami kaya amana maike khangda badagi tongan ba khongbal singda thongkirami masi punmukki daita di Lighthouse ki karmachari ahal aduni kudong thiraba thoduk adu thokibagi maramdi mahaki manakta legba port adu gi sang khangdaba amasung matam adu da yamna maru oriba port adu karino haiba masak khangdaba na oinkibani masi wari ama urambadi yai tobatabu karamba thawapu priority pigdage loinana tawgadoriba thabak sing adu gi lengdraba phol karino haina khanganaba pautak amadi yauri aikoi khudumaki punsida daita ka amadi pandam ka leinei adubu ahal akon priority amadi niyom chumna thausin thaurang amadi marik chumna daita singbu pangthuklaba matamdata isa gi pandam phangbangam matong maram khangdaba thabak mayam ama tawbagi mahutta tawda yadraba thabak adu taru tanana niyom naina tawgadabani thong asimak marom domgi punsida office sing amadi organization singi mai pakna bagi damak tangai phadabani samaj gi yai phana bagi damak thabak toriba singi mission mai pakna bagi damak ta priority da thabak to batangai phati saukhat pai basi office amada thabak toriba official singna masagi daita adubu priority piraga niyom chumna thabak torba matam adu ta oigani tongan ba mathau sinnare ba mipung phudimakna masa gi mathau sing adu ningchi jana thabak tobromda priority pigadabani masagi thabak ta karesu kana da bata matam manghaliba tanthariba nongthilda mangliba social sites sijanariba music adu masa gi thabak pu manghan jaribani samaj da yai phaba protna bohonariba organization adu gi pandam phangi khalabadi thabak khudimak priority wise tawgadabani samaj bulu singdaga thabak toriba organization aduna samaj ke thoduk wathuk amadi mayok mariba kudong sadaba sing adubu khangbidraba amasung makhoi gi problem bu priority wise thabak tawduna solve tawdrabadi madu thangai sengmamak matamdugi amot akai hondok phamda langthorak lagani loinana miyam gi thamoda makhoi gi mafam phangnaroi hawjiki matamda ibadat rohaniyat amadi miyam gi thabak pu lalon bagum tawnari adubu mu'min singi punsidi tanpham khudingda Allah gi apambabu mangda thamgadabani tongan ba thabak thoram singda mu'min singi maikedigi priority gi mayokta kari mo posak ama phoba lakhal loidabani kudamona lanai gi sagai gi marup mapang singi nature gi organization gi duty singi pot loktok loksinda punamakta samna hairabada punsigi tangka khudingda Allah gi zikr ge loirana mai pakgi maikironda khumang chawsna ba hotna minarasi Quran da Allah na asumna habiri lalon itik leiba yon bada Allah bu ningjaba namaz sonba zakat pibda apan bu hendaba music adudi thamoi amadi mit mathak makha olagadabna mit adubu ki jai sura an-nur ayat number 38 أشرقت نفسي بنور من فؤادي